Maukot Kuki khulda lakpa Assam Rifle Personnel Singh Chaktrikta Tangkhul Nupi Singh Thatkre Numidang Wairam Fawa AR gi Kangbu Sanalokta Thaidok Lagaladi Kamjong District ki Manung Chana Laiba Maukot Kuki khulda Chana Balakpani Haiba Assam Rifles ki Kangbu Ama Chaktrikta Tangkhul Nupi Mayam Ama Thorak Tuna Thatkre Ngangna Bayaba Ngangna Bada Nupi Singh Aduna Chaiman Badagi Tabangam Daduna Mamai Lairaga Chatkre Thodo Sigi Matangda Chaktrikhulen gi Ningthauga Pauche Asiga Wari Shanabada Hai Ngasi Ayuk Pung Taruk Lom Tarakpada Assam Rifles ki personnel kaya yauba gari manga khulasi fauduna lakpa unaki Mata Maduda Chakri ki Khunja Singh Haibadi Mapung oina Tangkhul Nupi Singh aduda Chakri Khunauda Thoktuna Thatpa Hoki Khunja Singh Maikaidagi Khanghaudana Chingnaningai Oiba Mawongda Lakiba Assam Rifles ki Kangbu aduda Kadaida Chatkadabano Haina Hangki Mata Maduda personnel Singh adugi Maikaidagi border pillar yengbani amuk hai Turel lomda chatkadabani haibana chingba chin manadaba wafam kaya phongdoklaki maduna khunja singda hena chingnaba hengalaki tungda makhoigi makok thongba officer singa khunja singa pau fauna naba Maukot Kuki khula changadabani hairakhi Maduda miyamna wafam adu yaroi haina thattuna ayuki pung tara khara henbada Assam Rifle Singh adu handokre hairi Assam Rifle Singh adu karigi matangda lakpa oigadoribano haina khulgi ningthau aduda hangbada hojik oirekliba fibam asigi matangda oigani haina khumlaki kari maramno haibadugi chapchaba paukhum adudi pirakhide thajaba yaba mafamdagi phangba paun hai Assam Rifles ki personnel Singh adu ngai haki oina mafam adudagi hankraba su makhata na lambi adu lakna ba thaurang tawba leptri numidang wairam fawba makhoi Indo Myanmar border ro chenba sanalok turel torban da thaudaraga acha athak charaga matam ngaiduna leibagi fibam amma uba phangi Madu Makoina District Administration da mateng pangbina ba haijabaga loinana nupi sing adu butan khaibina ba police force sing kausinba oina tawi police personnel sing laklabasu AR gi masing yamlaba personnel sing laklabasu makhoi pumna mak thengnana ba nupi sing na sem saba ui haina khulladugi khunja amana pauche shida hairi Panba yabadi Tangkhul Singh na Kuki Singh hirama matada mari leinadana ba warif lawba leikhrabani sang kumai numit humni da tension biu kumai harau matam sangna kuina pangthokpana hiram kaya da mangjaba piri Ningol Club yausang numit humni da Tension na ba appeal tawbaga mari leina ngasi Hairok Part 3 da laiba Ningol Club Temporary Office ta paugi mifam ama pangthokre paugi mifam maduga mari leina Ningol Club ki Secretary Moirangthem Inungan Bichanu na haikibada May 3 dagi thorakliba laiba ki irang asina maram oiraga Meeoi kaya ama awawa taduna relief camp ta punsi Delhi Meeoi kaya ama gi makeup mirau khol leptri masi pumnama asi ekhoina khanthaminaraga yausang kumai numit humni da tension biu kumai harau matam sangna kuina pangthokpana hiram kaya ama da mangjaba piri matam kuina harau kumai Pangthokpana aremada sel ka hena channaba maram ohelibani aduga inkalagliba naha kaya ama nisa charaknaba maram ohelibani haiki mangna makhata na hai nisa chasilaga yausang kumai manungda avertai begi namada nupi singda masa sokpa haibadi molestation gi thawong kaya chathanaba khudong chaba piba amasu oheli amaromda thabal chongfam dagi nupi macha singbu kaukthok piraga ijat mangan badana tana gang rape fawba chathabagi thawong kaya ama mamang thakta laikre aduga bosem amadi kosem na lawba exam mayok na riba satra satri mahirei singda hena wakal charang na pokhanba aduga mahi masing matamda su akaiba oheliba amaromda lambi da thawri thatpa sina emergency lakpa na ayek purakpa singda hena khudong thiba maram ohelakpa asigumba kaya asipuna wakal taminaraga yausang kumai ase numi humnida tension si hairi magna makhata na ha yausang kumai asina miram gi chanabi kaya chingsilladuna avertainaba ising chainaba thawri thatpa sing asidagi khara nathairaga ikhoi isagi leijara manat ki oiba mawongda yausang kumai asi pangthong minasi aduga kumai harauda accident nu chingba pamdaba thodok sing thoktanaba ikhoi puna cheksin minasi maram aduna iramda masida leibiriba maru oina mama mapa oiba singna macha singda kumai harauda matam ka hena manghanbada ayaba pibidaba cheksin na yingsin biba tangai fade asigumba khudong thiningai oiba kaya asi ikhoina khantha minariga wakal tam minaraga yausang kumai numit humni da tension minasi loina lamdam asida lairiba club maira paibi amadi CSO singna sumateng pangbiu haiba Ningol Club ki maikai digi pungning chingsinjari haiki ngasigi paugi mifam aduda Ningol Club ki Vice President Khundrak Pampuja amadi Finance Secretary Laisram Tarusu Sarugyaki Union State Minister Bupati Raju Srinivas Nanone District ta chatuna chawkha tharangi thabak sing yengsinkhre Numit humnigi khongchata ngarang Imphal da thunglakiba Union State Minister Steel and Heavy Industry Minister Bupati Raju Srinivasa Barma ngasi None District ta chatuna mafam aduda paikhaliba tongan ba chawkha thaurang sing thabak sing hakthengna na yengsinkhre
Union State Minister na ngasi Nonay District ki Longmai Common Ground da hek thungbaga Nonay District ki District Magistrate, District SP amadi Railway ki Deputy Chief Engineer yauna atai District Thaki officials sing na Union Minister bu harau taramna oki. Tungda Minister na Nonay Primary Health Center da chatuna beneficiary singda PMJAY health card mari khusinaki. Masigi tungda Minister na malemgi khwaidagi wangba Nonay District ta semgaliba PR Railway Bridge su hakthing na yingsinki. Masigi matungda Minister na Nonay District ki Langkhong Part 1 da Pradhan Mantri Awas Yojana Gramin gi makhada sariba yumsing yingsinki. Masigi matungda Awangkhul Railway Station da chatuna railway hojik semga sagaliba thabak thoram singsu hakthing na yingsinki. Masida natana National Highway 37 lambi paring National Highways and Infrastructure Development Corporation Limited NHIDCL na semga sagaliba asigi matangda mari leinaba engineering sing amadi official singa so unaduna wari sanaki loinen lambi gi fibam fana semduna loishingani haina thamnakhiba matam chapchana loishinnabasu mantri na mari leinaba singda khangan ki haidi Union Minister Burma na Manipur ki Chief Minister ga unakhrei Manipur da industrial expansion gi khudong chaba mayam amalai Burma Union Minister for Steel and Heavy Industries Bhupathi Raju Srinivasa Burma na Manipur ki Chief Minister Yumnam Khemchan Singha ga unaduna Purvoktar Sampak Setu program gi makhada chathariba development ki thabak sing review tawkhre Union Minister ge office na ngarang phongdorakpada Union Minister asina Manipur da official visit ama chatpada Chief Minister ga unakhibani khongchat asi Ministry of Development of Northeastern Region donor gi flagship program Purvoktar Sampak Setu Initiative ki saruk amani masina Northeast lamdam pumbada integrated development purakpagi pandam thamli Union Minister na numit humni Manipur da tour chatuna infrastructure amasung industrial development ki thabak sing amukhana yingsingani visit asigi saruk ama oina Minister na Manipur gi atop mafam sing da chathariba project sing yingsingani amasung senior government official singa review meeting famduna thabak chathabagi maung yingsingani haidi Meeting asida Manipur da heavy industries linkhatpa yabagi matangda su khanaki Minister na phongdokhibada Manipur da mayam amalai masina North East ki economy growth ta mating oigani Prime Minister Narendra Modi gi liching makhada Union Government na North East ki holistic development ta ahenba priority pi ri haiki safety ki drive ta February 19 fawa chaba yagani tharamba watin fari Imphal East District ki Food Safety Officer gi miging makhada ngasi lamlong kaithel gi akoibada leiriba chana thaknaba yonba dukan sing check tawbada February 19 fawa chaba yagani tharamba watin yauna manufacture date yaudana Yolamba bakery gi potlam sing hai mahi maru marang chingba potlam kaya su phagatkhre Imphal East ki Food Safety ki designated officer Dr. Lai Khuram Kripialini na hai tongan ba dukan sing dagi fagalakhiba bakery gi item sing asi dispose tawragan Loina na hariba bakery sing asi FSSAI gi license paiba oibana makhoi sing adu kauduna polam sing adu gi sell dukan sing da handokna ba khangalagani chana thakna ba yonba gi damakta FSSAI gi license lawgadabani hariba license asi lawduna yona ba kaya yauri ngasi gi drive asi thengna ba su thengna ahan ba oina FSSAI license asina lawna ba khangalamle makhata na license lawduna yonba ta thengnarabadi Akanba action lokholagani phongdokhi Pakistan lan lauthokuna Kabul da bomb thada bada Meeoi chamaga kuntrago humdoi sire Afghanistan amasung Pakistan gi ngomkhai paring da khud thokna bagi chang hengalakpaga loinana Islamabad na Afghan Taliban government ki mathakta lan lauthokre Pakistan na Kabul amadi Kandahar yauna Afghanistan gi maru oiba city kharada nongthakdagi bomb thada bada Afghan lanmi chamaga kuntrago humdoi sire haina claim tawki amaromda Kabul na su Pakistan gi lanmi yankhai ga manga hatpagam le phongdokhi Nauna oirliba fibam masigi matangda Pakistan ki Defense Minister Khwaja Asif na X ta thagalakpa warol amada haiki Afghanistan ki mayokta Operation Gazaf Lil Haq chathaduna Afghan fighter kaya marum hatpa ngamle yumlon na balaibak ani gi marakta khuthongna rakraba matungda Russia amadi Iran na nakal ani wari sanaraga athuba matamda lan lefan na bathawrang lokhutkani haina taksilakre Tangai fadrabadi Afghanistan amasung Pakistan gi marakta wari sanana bathawrang tawrakpada maru oiba thodang lawna ba sem sare haina Iran gi Foreign Minister Said Abbas Araga China phongdoki Islam lining chatpa Meeoi singi yamna maru oiba Ramjan matamda Afghanistan amasung Pakistan lan gi firef lawrakli basi khwaidagi laibak thibani hairi Delhi gi hanagi CM Kejriwal amadi Sishodia liquor policy scam da maralaiti haina court na thadokre Delhi gi Chief Minister Oramba Arvind Kejriwal amadi hanagi Deputy CM Manish Sishodia liquor policy scam na maralaiti haina Delhi gi Rouse Avenue Court na thadokre excise policy semduna thabakta onthokpagi matangda lautunabagi thawong amata chatkide haina court na phongdokhi
CBI-nadi City Court ki while adugi mayokta High Court ta appeal tawragani haina phongdokhi. CBI gi yamna ningba kainingai oiba thawong ama oina togan ba CBI gi official singna chathakiba thawong sing mayek singna khangba ngamnanaba departmental inquiry ama chathahalagani haina court na phongdokhi. Liquor policy scam ga mari leinana CBI na lokhalakpa case amana maram oiraga Aam Aadmi Party AAP gi luchingba Kejriwal amadi mahaka loinaba singbu yamna chawna khudongchadaba mayoknahanki kumja 2021-22 da AAP lengangna semkhiba liquor policy amagi matangda CBI na case laukhatuna Kejriwal yauna AAP gi luchingba kaya marum faraga jail da namsinkhi wathok asina maram oiraga assembly election da AAP maithiba nangkhibani court ki while taraba matungda Kejriwal na achumbadi matam kuina losinuna thamba yade haina phongdokhi. Justice Gita Mittal Committee na thijinbada changkhiba senfam sing pithoktabada Supreme Court na yaningdaba utkhrei. Manipur gi irang yengsinaba semkhiba judge ahumna saba committee na makhoida sinakhiba thabak thoram sing paikhatpa amadi chathok chasin tawbada changkhiba senfam sing pithoktabada Supreme Court na ngasi yaningdaba phongdokhrei. Judge ahum aduna thijinabagi damak chathok chasin tawba amadi boarding expenses sing adu kudakta thokinabasu khangankhrei. Committee aduda Jammu and Kashmir High Court ki hanagi Chief Justice Gita Mittal, Bombay High Court ki Justice Salini Phansalkar Joshi amasung Delhi High Court ki hanagi Justice Assam Menon yauri. Supreme Court ki Chief Justice Surya Kanta, Justice Joy Malia Bagchi amasung Justice Bipul Pancholi gi bench na Justice Gita Milda lupa lakh taraganithoi aduga Justice Salini Phansalkar Joshi amasung Justice Assam Menon na makhoina thijin humjinbada chathok chasin tawba amasung leifam chafam ga mari leinana lupa lakh tara khudakta pigadabani aduga makhoigi honorarium oigadaba amasung pithokadaba senfam aduna tongana lepkani hairi. Committee ki justice ahumna chathok chasin tawbada changkhiba senfam sing handoraktre tabada nungaitaba fawi hairiba senfam sing adu hojik fawbagi paraga pithokadabani loinana matung tarakpada chathok chasin amadi leifam chafam ga mari leinana chading tawkhiba senfam sing adusu hanjingadabani maduda natana Manipur police na thigatlambadagi CBI da sinakhiba adubu yengsiliba Maharashtra gi hanagi Director General of Police Dattatreya Pasaldikar dasu lupa lakh tara pigadabani haikhi. Hokiba chahi 2023 gi August 8 ta court na Maharashtra gi hanagi DGP da yengsinaba khangankhiba dugi damak pifam thokpa senfam sing adu pithokadabani. Supreme Court na member ahumna saba committee aduda victim oiraba amasung relief camp ta lariba Meeoi singi analayeng amasung makhoigi pukning wakal gi phibam singsu yengsinaba khangankhibani. Loinana National Legal Service Authority amasung State Legal Service Authority ki khuthangda compensation sing pinanabasu khangankhibani hairi. Dattatreya Pasaldikar na State Police amasung CBI na thigalliba adu yengshinduna lakli mahangna Special Investigation Team da kanabo officer ohengadagi haibadusu lepnanabagi hak sinakhibani hairi. Kolkata da akanba yuwa hakre Richter scale da 5.4 gi chang da yuwa habagi thogdo ama Kolkata amasung manak nakpa mafam sing da thokre. Yuwa hakibagi epicenter Bangladesh da oiki charangna nungthilgi pung amaga me kungani thoi tabada Kolkata da akanba mawong da yuwa haki. Hojik fawi oina thogdo asida mishimina amasung lanthum amangata thokpagi report fangdri. India, Nepal, Bangladesh amasung Bhutan gi mafam kharada akanba mawongda yuwa hakhibaduna maram oiraga tourism da chawba chaitheng ama pire haina report amana phongdokli. Himalayan tectonic zone dagi horakiba yuwa haba aduna maram oiraga matam kharagi oina lam koiba lakpa singda thingba thamki. Yuwa toina haganba mafam oiriba Asia gi leibaksing asida tourist lakpagi chang hantharakpa yai haina thajanari. Ngasi nungtilakan mamawongda yuwa hakhibaduna maram oiraga tongan ba flight sing cancel tawki hairi. Danta na India da khwairigi faba hospital oiri hana lauthokre Global Health Limited na chalaiba Gurugram gi Medanta di Medicity na India da khwairigi faba hospital oiri hana Newsweek na lauthokre. Newsweek na Statista INC ga khusam naraga lauthokpa World West Hospital 2026 ta Medanta Sumalim gi atei atopa mangjil thaba hospital singa changdam ningai oiba mawongda Fivam fagale hairi India, Australia, Canada, Germany, Japan, Singapore, United Kingdom amadi United States yauna tongan ba leiba kuntraga nithoi da leiba hospital lisingani ga chawmanga gi fibam yengsilaba matungda makok mathang lauthorakhibani ningthina khang hairiba medical expert singi mot lawbaga loinana yengluraba Meeoi singi data singlauki madugi sumathakta patient reported outcome measures PROM gi survey tawki hiramasigi matangda Medanta gi chairman cum managing director Dr. Naresh Trehana haiki tongan balaina kaya mai pakna layeng bangamkhibana maram oiraga Medanta na India da khwaidagi faba hospital gi mingthol phangba ngamlakpani.